Manipur Top Channel dagi video amta update tawjage ngasi nungthin fongbasi fongda December gi tang kun ga mathoida BJP lengakna Citizenship Amendment Act na India sinba thungna mai sakani haina khalludrabasu hauzik India gi state khudimakta CAA gi mayokta khongjang sangsinduna miyoi kya gi punsi mangbada natana mamal yamna potsai sing mai thaba horoklabani University campus manungda sangduna phu saibadagi hendoktuna hostel fawa mahairoi singbu tana duna phaba punba yaurabane CAA gi mayokta sangsilakliba khongjang lepa laitri marak asida Union Information and Broadcasting Ministry na lepak asida laidiba TV channel singda advisory issue tawraduna irang sagatpa yaba paw thadana ba khangan khre hairi tha asigi taraga mathoida su chap manaba advisory issue lengakna thadokhrabane CAA gi matangda harokliba khongjang namthanaba miyoi kya police na phaba punba hauzik phawba atre Senai the anti-CAA khongjang sangchiliba miyoi chatruk lomda case panduna action lakhotnaba hona khre hairi Tamil Nadu da laingakna January gi dang ama Englising aniga kun fawba state aduda laiba mahai tampham sing suti thadokhrabane Delhi gi Jamia Millia Islamia University da police na mahairoi singda utkhiba adubu National Human Right Commission thigatlagani amade Delhi gi Jama Masjid ta Hindu amadi Muslim singna makhutta India gi flag paiduna Hindu Muslim masjid manauni haiduna lauduna CAA gi mayokta sangsilakliba khongjang sing namthanaba police na lusingba kaya hogzik phaduna thamli hairi matang asida khongjang singbu nem thanaba amadi miyamda CAA gi mayokta laitanaba TV channel singna khongjang sangchiliba singi live coverage tawdanaba akanba instruction pirakli anti-national oiba pausing phongdanaba amadi sandoktanaba ministry gi advisory issue asigi miyamgi kholaw mianbaga sapmanaga dawri Narendra Modi na Prime Minister oirakpa ing kumja lising aniga taraga maridagi hauraduna social media da BJP lengak amadi lusingba singi mathakta wa ngangba kaya gi masin menbagum TV channel singsu awaba nangadawre. Thank you.